ngasi gi video simadi anova record soidana oigani sahi khara matung archives na koitan tanarak pasu yai masigi maram video si haubadagi loiba phau yengbiraga khangbigani manipuri lon khangba malemda leiba mioi khudingmakna video si share soidana tawbiyu 1 million view phaubu yaudrabadi iraicha khudingmak kona ningam laktaba yai Japan lan hakthengna na yaurokpa lamyan ba hijam irabot ki asengba khongmi lan mi oiduna ningthi turel wangma phauba thiluba kangla da ngasi leiriba hiyang hirel sabgi uzau thiduna purakiba misaktu ngasi su hingli sahi chamaga thataret sure kumja lising maga chamapan kunga mari da pokpani British lan mi African singna maitai thonglaga chai madugi mayokta Gorkha regiment Nepali singna African amuk thonglaga chagani haina dhap tawki Japan lan matamgi wari sisu video si yenglaga khangminase Tanjasida wahang ahumdang lamyan ba hijam irabot ki aroiba mikupta mahaki manakta kana lepki lamyan bagi hakchang phum khibra natraga mai tha khibra kariguma sanskar tawragana kanana mai du su khibage ko win bo kunjau sia loina bak mai sadoi sarkar Japan ini di Japan mai saram mai sadu Afrika ini mesti dia hal yang saya belum ini nong mai koi la pasi bin nong mai malu long nang bani Japan ya kan lagi sarkar itu aku ji anjuran kan tu kan sia di sini pun pan cung sore tanah bo ko le aku ji anjuran jangan kok sia doi sia le pan doi sia long bai long ko le tanah tahu tanah kumai siapa kumai namnya punajnya tu bimo nong mai semua le masang le ko nak te pul thare nom sagai tu jalan te tekendang ado noya no hak ta do ni go sok walian masuk popilme hinglingai matamdana Manipur Police CID singna sanga tanbagum koitan tanaba magi khongburoi phauba irabot puthu uhaiduna phuba chaiba maramdamda leiba ngamdaduna Brahma jungle gi kang marakta punsi loikhiba sikraba matung lamyan ba janane taming tholpiduna laipok onthokiba natro aikoina ngasi uriba aikoina luching purel asigi maramda thigatpadagi Kolkata rape case khangningbana heli Russia Ukraine war Palestine Israel lan nainabana henna pamjai lamyan ba hijam irabot ka pungiba matamje ingso kaya adwaidagi kaya adwai so khangdre ai sok tu haiba ngamdre mado ko matamne da ko sok dari tasa akide dai ko ni tweda tangwara nabani mal iwita tadi tangwara ba si dai ko kebi luko kanaga la shangmi thamangomna akhoi da yolam kulitan de gilai la ga samata mana sinda jangwa la da hore law si law ke bi tham ya ra ko yim ko tham ha ni ma la hale ale ko sala ga law ru re ko law ru re ha ga ma de yim sa ibai kul yolam kul gi yim da thammi nin khara le ga ni mangani plani le ga ni pida mala samalini hana ma sagala imakna mala samalini hana sagala ga adi nara jana yut dan seme adi gi aku zain kuntragi masakina communist party sen committee semi adna tangwara bana hai bin ni pi himna mala samalini semu banda mi kuntrani pum sim thui mi pulle adi da mana jingbu ni tami akon songa da besak tu bul mam lo so ke jingbu ani am ko sala digi ba to sa pu da tele ani hata da mo ji meru dara te banka te ba so ri sende tinge ani da ta joga de pe do ki mela samle ni ge pan wana ta so aduga yut committee hina kama jawi ha magi wariyem le magi de thagi makhayam sunu pesa makhayam mam adana dan panwan bukane adan paloi imung amamam dagi imung amamam de ai sen kan ai na angang nahani wari lupa makhayam mam to pan thagi bukane de mai ga ham de tamu era man hore ko committee semlo kanda dami de lafam pige de bani semi de sin pige de ni tok cha pa tha pige de bani pa le lam ka ga ni chen no chen ga ka ga bani hai le ma ko sur ga la ba hore andron to hore awan de le ban dem lo shi dem mi lo shi kon mi lo shi yom kon ko de mo na kulam ku sam di pom ya ka dum wen de lo pam ba ko kon mi lo nga se ni aji tu ga ne hon na ba ma ya wa kan chang gi
ꯑꯗꯨꯅ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯤ ꯑꯟꯗꯣꯂꯟ ꯀꯟꯅ ꯇꯧꯔꯀꯥꯟꯗ ꯁꯤ ꯑꯥꯏ ꯗꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯣꯡꯊꯣꯔꯛꯑꯦ ꯁꯤ ꯑꯥꯏ ꯗꯤ ꯃꯄꯨꯡ ꯐꯥꯅ ꯆꯣꯡꯊꯣꯛꯑꯦ ꯁꯤ ꯑꯥꯏ ꯗꯤꯁꯤꯅ ꯑꯩꯈꯣꯏꯁꯤ ꯐꯥꯕ ꯇꯥꯟꯅꯕ ꯈꯣꯠꯅꯕ ꯑꯩꯈꯣꯏꯁꯨ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯆꯪꯉꯦ ꯇꯦꯡꯉꯣꯒꯤ ꯑꯩꯈꯣꯏꯅ ꯈꯨꯕꯝ ꯁꯦꯝꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯐꯥꯗꯅꯕ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯃꯥꯅ ꯅꯣꯏ ꯆꯦꯛꯁꯤꯜꯂꯨ ꯑꯩꯈꯣꯏ ꯁꯤꯐꯥꯏ ꯂꯥꯛꯑꯕꯗꯤ ꯑꯩ ꯂꯥꯛꯄꯗ ꯑꯩ ꯁꯤꯐꯥꯏ ꯂꯥꯛꯑꯦꯅ ꯈꯪꯉꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩ ꯑꯗꯨꯅ ꯑꯔꯥꯡꯕ ꯍꯣꯏ ꯍꯣꯏꯅ ꯀꯧꯔꯛꯎ ꯃꯣꯏ ꯂꯥꯛꯑꯦ ꯈꯪꯉꯤꯁꯤ ꯅꯣꯏ ꯑꯇꯥꯕꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯩ ꯍꯣꯡꯗꯣꯛꯆꯈꯤ ꯅꯪꯍꯧꯗ꯭ꯔꯒ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯐꯅꯦꯛ ꯄꯨꯂꯞ ꯁꯦꯠꯂꯒ ꯀꯣꯛꯆꯦꯠ ꯁꯦꯠꯍꯜꯂꯒ ꯑꯩ ꯃꯥꯁꯨ ꯀꯣꯛꯆꯦꯠ ꯁꯦꯠꯂꯒ ꯐꯅꯦꯛ ꯁꯦꯠꯂꯒ ꯂꯣꯡ ꯃꯀꯣꯟ ꯎꯞꯁꯜꯂꯒ ꯑꯗꯨꯝ ꯆꯠꯈꯤ ꯂꯣꯡꯈꯣꯟ ꯃꯌꯥꯗ ꯁꯥꯏꯑꯣꯟ ꯑꯣꯟ ꯑꯗꯨꯝ ꯆꯠꯈꯤ ꯑꯗꯨꯃꯥꯏꯅ ꯐꯥꯕ ꯉꯝꯈꯤꯗꯦ ꯆꯠꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯁꯤ ꯅꯤꯡꯊꯦꯝꯂꯧꯁꯤ ꯑꯩ ꯁꯝꯄ ꯃꯔꯨ ꯑꯣꯏꯕꯗ ꯍꯩꯌꯦꯀꯣ ꯑꯗꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯍꯥꯏꯗ ꯅꯤꯡꯊꯦꯝꯂꯧꯁꯨ ꯑꯩꯈꯣꯏꯅ ꯈꯥꯎꯔ ꯃꯣꯏꯅ ꯌꯩꯊꯣꯛꯑꯦ ꯁꯤ ꯍꯥꯏꯗꯅ ꯑꯗ ꯁꯔꯀꯥꯔ ꯀꯨꯟꯒꯤ ꯃꯤꯅ ꯊꯣꯛꯑꯦ ꯑꯗ ꯐꯨꯅꯕ ꯆꯦꯟꯅꯕ ꯍꯥꯠꯅꯕ ꯁꯨꯅꯕ ꯇꯧꯔꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗ ꯂꯧꯆꯥꯛ ꯄꯩꯁꯥ ꯄꯤꯅꯤ ꯑꯗ ꯑꯩꯈꯣꯏꯗꯤ ꯂꯧꯃꯤꯗ ꯂꯧ ꯄꯤꯌꯨ ꯁꯤꯟꯃꯤꯗ ꯁꯤꯟ ꯄꯤꯌꯨ ꯄꯥꯠ ꯂꯝ ꯀꯧꯏ ꯖꯪꯒꯣꯜ ꯂꯝ ꯀꯧꯅ ꯂꯥꯎꯕꯁꯤ ꯃꯣꯏ ꯑꯁꯥꯎꯕꯤ ꯑꯣꯏꯔꯦ ꯃꯗꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯦ ꯑꯗ ꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯠꯄ ꯍꯧꯔꯛꯑꯦ ꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯠꯄ ꯍꯧꯔꯛꯑꯦ ꯁꯟꯁꯦ ꯑꯉꯧ ꯑꯐꯥꯎꯕꯅꯤ ꯁꯤꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯕ ꯃꯁꯤꯡ ꯌꯥꯝꯅ ꯃꯣꯏ ꯁꯤ ꯍꯥꯏꯗꯤ ꯁꯤ ꯍꯥꯏꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯏꯄꯨ ꯃꯔꯛ ꯊꯠꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯣ ꯄꯣꯠꯁꯦ ꯍꯦꯟꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯕ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤꯀꯣ ꯍꯟꯈ꯭ꯔ ꯃꯇꯨꯡꯅꯤ ꯁꯔꯀꯥꯔꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯤ ꯀꯨꯟꯒꯤ ꯂꯧ ꯐꯧ ꯑꯩꯈꯣꯏ ꯂꯧꯕ ꯉꯝꯃꯛꯇ꯭ꯔꯦ ꯑꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯍꯥꯏꯔꯦ ꯅꯈꯣꯏꯅ ꯁꯤꯗ ꯂꯧ ꯊꯝꯃꯤꯁꯤ ꯀꯌꯥꯒꯤꯅꯣꯕ ꯀꯅꯥꯅ ꯅꯤꯟꯒꯦ ꯍꯥꯏꯕ ꯍꯥꯏꯌꯣꯕ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯁꯤꯗ ꯂꯧ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯅꯤꯟꯕꯅꯦꯕ ꯃꯇꯝꯗ ꯐꯧ ꯁꯪꯕꯥꯏ ꯑꯃꯒꯤ ꯐꯧꯗꯨꯝꯁꯦ ꯐꯧ ꯄꯣꯛꯑ ꯇꯝꯅꯦꯕ ꯂꯧꯁꯥꯁꯤ ꯐꯧ ꯄꯣꯛꯂꯅ ꯇꯝꯃꯦꯕ ꯑꯩꯈꯣই ꯂꯧꯁꯥ ꯂꯣꯏꯅ ꯇꯝꯃꯒꯦ ꯂꯧꯁꯦ ꯑꯩꯈꯣꯏ ꯀꯩꯁꯜꯂꯁꯤ ꯍꯦꯜꯂꯅꯣꯏꯅ ꯊꯝꯈꯤꯕ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯧ ꯕꯔꯥ ꯑꯅꯤ ꯇꯣꯡꯖꯩ ꯍꯥꯏꯅ ꯃꯣꯏ ꯂꯧꯁꯥ ꯂꯣꯏꯅ ꯇꯝꯃꯒꯦ ꯑꯩꯈꯣꯏ ꯒꯁꯅꯥ ꯊꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯁꯤ ꯇꯧꯈꯤꯕꯗꯒꯤ ꯌꯥꯅꯗꯅ ꯂꯨꯄꯥ ꯈꯔ ꯍꯟꯖꯤꯜꯂꯒ ꯀꯨꯟꯒꯤ ꯂꯧꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯎꯔꯦꯕ ꯀꯅꯥꯝꯇ ꯃꯣꯏ ꯄꯇꯥ ꯂꯩꯇ꯭ꯔꯦꯕ ꯃꯣꯏꯁꯤ ꯄꯇꯥ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯗꯒꯤ ꯄꯥꯠ ꯂꯤꯂꯥꯝ ꯀꯛꯇꯦ ꯄꯥꯠ ꯂꯤꯂꯥꯝ ꯀꯛꯏ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯄꯥꯠ ꯂꯤꯂꯥꯝ ꯁꯤ ꯍꯥꯏꯗꯤ ꯈꯥꯡꯉꯝꯃꯛꯇꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯄꯥꯠ ꯂꯤꯂꯥꯝꯁꯤ ꯀꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯣꯛꯆꯦꯠ ꯂꯣꯏ ꯁꯦꯠꯆꯜꯂꯦ ꯐꯅꯦꯛ ꯂꯣꯏ ꯁꯦꯠꯆꯜꯂꯦ ꯂꯣꯡ ꯄꯥꯏ ꯂꯣꯡ ꯈꯣꯜꯂꯦ ꯊꯅꯥ ꯇꯥꯎꯗꯅ ꯊꯅꯥ ꯀꯨꯝꯃꯛꯑꯦ ꯁꯤꯐꯥꯏ ꯀꯨꯝꯃꯛꯑꯦ ꯁꯤꯐꯥꯏ ꯀꯨꯝꯕꯗꯒꯤ ꯁꯤꯐꯥꯏ ꯀꯌꯥ ꯀꯨꯝꯃꯦ ꯌꯦꯡꯉꯨꯅ ꯃꯤ 19 ꯂꯥꯛꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯤꯗꯤ 30ꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯅꯝꯗꯅ ꯐꯨꯟꯅ ꯎꯂꯧꯒꯤ ꯄꯥꯠꯇ ꯅꯝꯗꯅ ꯐꯨꯅꯗꯅ ꯇꯧꯕꯗꯤ ꯃꯣꯏ ꯅꯣꯡꯃꯩꯁꯨ ꯃꯨꯜꯍꯧꯔꯦ ꯃꯁꯥꯒ ꯂꯩꯈꯣꯝ ꯃꯅꯥꯛ ꯇꯦꯛ ꯐꯨꯔ ꯊꯥꯔꯦ ꯁꯅꯥꯁꯨ ꯁꯣꯝ ꯀꯨꯝꯕ ꯌꯥꯔꯛꯇ꯭ꯔꯕ ꯃꯐꯝꯗ ꯁꯅꯥꯁꯨ ꯆꯪꯕ ꯌꯥꯔꯛꯇꯕꯗ ꯑꯩꯈꯣꯏ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯛꯑꯦ ꯉꯝꯃꯦ ꯑꯗꯨꯃꯥꯏꯅ ꯄꯥꯠ ꯂꯤꯂꯥꯝ ꯀꯛꯈꯤꯕ ꯖꯪꯒꯣꯜ ꯂꯤꯂꯥꯝ ꯀꯛꯈꯤꯕ ꯄꯥꯁꯅꯥ ꯆꯟꯗꯣꯟ ꯊꯦꯝꯕꯩꯁꯨ ꯇꯦꯛꯁꯤ ꯂꯧꯔꯝꯃꯤ ꯑꯣꯏ ꯁꯥꯅ ꯈꯥꯛꯄꯩꯁꯨ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯂꯣꯜꯂꯕꯩꯁꯨ ꯇꯦꯛꯁꯤ ꯂꯧꯏ ꯑꯗꯨ ꯈꯥꯡ ꯑꯃꯨꯛꯇꯅ ꯑꯩꯈꯣꯏ ꯍꯣꯠꯅꯔꯛꯄꯅꯤ ꯆꯠꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯁꯣꯟꯁꯦ ꯑꯩꯈꯣꯏꯅ ꯁꯥꯁꯣꯟ ꯇꯧꯕ ꯉꯝꯃꯦ ꯄ꯭ꯔꯖꯥꯅ ꯁꯥꯁꯣꯟ ꯇꯧꯕ ꯉꯝꯃꯦ ꯖꯪꯒꯣꯜ ꯂꯤꯂꯥꯝ ꯀꯛꯂꯛꯇ꯭ꯔꯦ ꯄꯥꯠ ꯀꯛꯂꯛꯇ꯭ꯔꯦ ꯄꯥꯠ ꯅꯥꯄꯦꯠ ꯀꯛꯂꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯆꯟꯗꯣꯟ ꯍꯤꯡꯒꯥꯏ ꯀꯛꯂꯛꯇ꯭ꯔꯦ ꯇꯧꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯈꯔ ꯐꯪꯉꯦ ꯑꯁꯤꯒꯤ ꯀꯩꯕꯤꯒꯤ ꯃꯅꯥꯛꯁꯤꯡꯗ ꯑꯩꯈꯣꯏ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯃꯤ 5 ꯇꯔꯨꯛ ꯊꯥꯔꯒ ꯇꯧꯔꯤ ꯀꯨꯜꯂꯅꯦ ꯀꯩꯅꯣꯅꯦ ꯋꯥꯡꯈꯩꯄꯨꯔꯝ ꯃꯅꯨꯡꯅꯦ ꯋꯥꯏꯈꯣꯡ ꯀꯨꯜꯂꯅꯦ ꯑꯗꯒꯤ ꯂꯝꯈꯨꯜꯒꯤ ꯀꯩꯅꯣ ꯅꯤꯡꯊꯦꯝꯖꯥꯎꯅꯦ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯁꯤ ꯄꯨꯔꯦ ꯅꯤꯉꯦꯟ ꯊꯨꯝꯊꯨꯡꯕꯗꯒꯤ ꯃꯣꯏ ꯂꯝꯕꯤ ꯈꯪꯕ ꯃꯤ 2ꯒ ꯂꯣꯏꯅꯅ ꯆꯠꯂꯦꯔꯒ ꯃꯗꯒꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯅꯤꯡꯊꯤ ꯋꯥꯡꯕꯐꯥꯎ ꯊꯝꯃꯒ ꯑꯍꯤꯡ 3 ꯈꯛ ꯂꯦꯛꯂꯒ ꯍꯜꯂꯛꯏ ꯑꯩ ꯍꯜꯂꯛꯄꯗꯒꯤ ꯑꯩ ꯀꯨꯝꯕꯤꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯀꯨꯝꯕꯤꯅ ꯁꯥꯒꯝ ꯂꯋꯥꯏ ꯀꯨꯝꯕꯤ ꯃꯣꯏꯔꯥꯡ ꯁ꯭ꯋꯥꯏꯗ ꯑꯩ ꯑꯃꯨꯛ ꯑꯣꯏꯅ ꯇꯧꯏ ꯑꯩ ꯏꯁꯥꯃꯛꯅ ꯑꯗꯨꯝ ꯀꯃꯤꯇꯤ ꯁꯦꯝꯒꯠꯍꯟꯗꯨꯅ ꯑꯗꯒꯤ ꯁꯤ ꯍꯥꯏꯗꯤ ꯍꯦꯟꯕꯅ ꯑꯩꯁꯤ ꯐꯥꯔꯛꯑꯦ ꯄꯨꯔꯛꯑꯦ ꯐꯥꯔ ꯄꯨꯔꯒ ꯃꯗꯒꯤꯗꯤ ꯐꯨꯕ ꯍꯧꯔꯛꯑꯦ ꯂꯃꯥꯡꯗꯣꯡ ꯊꯥꯅꯥꯅ ꯆꯠꯄꯨꯔꯁꯦ ꯈ꯭ꯋꯥꯏ ꯈꯨꯕꯤꯕ ꯈꯨꯗꯣꯝ ꯃꯁꯨꯡ ꯇꯥꯔꯤꯁꯦ ꯈꯨꯠ ꯑꯅꯤꯃꯨꯛ ꯆꯠꯄꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯑꯩ ꯖꯦꯜꯗ ꯆꯍꯤ 3 ꯂꯩꯔꯛꯑꯦ ꯆꯍꯤ 3 ꯂꯩꯔꯒ ꯑꯗꯒꯤ ꯆꯍꯤ 3 ꯂꯩꯔꯒ ꯂꯥꯛꯑꯦ ꯂꯥꯛꯑꯒꯗꯤ ꯌꯨꯝ ꯀꯩ ꯃꯔꯛꯁꯤꯗ ꯏꯄꯨ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥꯗ ꯆꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯏꯟꯗꯤꯌꯥ ꯀꯌꯥꯝ ꯊꯦꯡꯉꯒ ꯈꯪꯉꯤ ꯑꯗꯨꯗꯤ ꯑꯩ ꯆꯍꯤ ꯖꯄꯥꯟ ꯋꯥꯔ ꯃꯇꯨꯡꯗ ꯈꯪꯉꯦ
ꯑꯗꯨ ꯃꯇꯝꯗꯗꯤ ꯖꯄꯥꯟ ꯋꯥꯔꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯕꯅꯤꯗꯅ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯖꯄꯥꯟ ꯋꯥꯔ 95ꯗ ꯂꯣꯏꯔꯦ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗꯒꯤ ꯕ꯭ꯔꯤꯇꯤꯁꯁꯦ ꯍꯟꯗꯣꯛꯈꯔꯦ ꯑꯗꯨꯗ ꯇꯣꯉꯥꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯅꯤꯡꯊꯧ ꯄꯥꯜꯂꯀꯥꯟꯗ ꯂꯩꯔꯝꯕꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯁꯤꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯥꯏꯕꯗꯣ ꯇꯧꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯁꯤꯗ ꯇꯤꯜꯂꯦꯅ ꯍꯥꯏꯈꯤꯕꯁꯦ ꯁꯤ ꯃꯇꯝꯗ ꯏꯄꯨꯍꯣꯏ ꯈꯪꯕꯤꯍꯧꯕ꯭ꯔꯥ ꯃꯗꯨ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯥꯎ ꯁꯦꯡꯅ ꯂꯧꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇ ꯆꯤꯟꯐꯥ ꯄꯨꯔꯣꯏꯀꯣ ꯂꯥꯏꯃꯣꯏꯔꯥꯕꯗꯤ ꯃꯥꯁꯤ ꯃꯁꯥ ꯀꯠꯊꯣꯛꯄꯅꯤ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯅ ꯑꯗꯨꯃꯥꯏꯅ ꯏꯄꯨꯅ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯄꯨ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯅꯕ ꯊꯤꯟꯕꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨ ꯈꯤꯇꯪ ꯀꯨꯞꯅ ꯂꯤꯕꯤꯌꯣ ꯀꯔꯤꯗꯒꯤꯅꯣ ꯃꯥ ꯑꯗꯨꯃꯥꯏꯅ ꯊꯤꯟꯗꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯈꯤꯕꯁꯦ ꯃꯥꯏ ꯒꯥꯔꯗꯅꯤ ꯑꯩꯈꯣꯏꯅ ꯃꯇꯣꯝ ꯊꯥꯗꯣꯛ ꯌꯥꯗꯕ ꯂꯝꯕꯤꯁꯨ ꯈꯪꯗꯕ ꯁꯣꯝꯗꯒꯤ ꯑꯗꯒꯤ ꯅꯤꯡꯉꯦꯟ ꯊꯨꯡꯐꯝꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯍꯣꯏ ꯀꯣꯝꯔꯦꯠ ꯑꯅꯤ ꯊꯣꯛꯂꯛꯑꯦ ꯃꯈꯣꯏꯗ ꯈꯨꯠꯂꯥꯏ ꯄꯥꯏ ꯑꯩꯈꯣꯏꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏ ꯂꯣꯏꯅꯃꯛ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯊꯤꯟꯕꯅꯦ ꯃꯁꯥꯡ 3 ꯊꯣꯡ ꯆꯠꯂꯦ ꯑꯃꯅ ꯃꯥꯡ ꯆꯠꯈ꯭ꯔꯦ ꯑꯃꯅ ꯊꯥꯡꯂꯞ ꯀꯣꯟꯅꯕꯗꯁꯨ ꯆꯠꯂꯦ ꯑꯗꯒꯤ ꯀꯣꯟꯅ ꯇꯨꯡꯗ ꯈꯔ ꯃꯁꯥꯡ 3 ꯊꯣꯡ ꯆꯠꯂꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯅ ꯅꯨꯃꯤꯠ 9ꯅꯤ ꯆꯠꯂꯦ ꯁꯤꯗꯒꯤꯅ ꯎꯔꯤꯄꯣꯛꯇꯒꯤꯅ ꯂꯝꯕꯤ ꯀꯔꯣꯝꯗꯒꯤ ꯆꯠꯂꯦ ꯂꯝꯕꯤꯁꯦ ꯂꯝꯕꯤꯗꯤ ꯁꯨꯝ ꯆꯠꯂꯦ ꯇꯔꯩꯈꯨꯟ ꯇꯧꯔꯒ ꯆꯥꯅꯨꯡ ꯇꯥꯔꯦ ꯆꯥꯅꯨꯡꯒꯤ ꯂꯥꯟꯊꯣꯛꯑꯒ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯂꯝꯂꯥꯏ ꯇꯥꯔꯦ ꯂꯝꯂꯥꯏꯗꯒꯤ ꯆꯠꯈꯤꯕꯅ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ ꯂꯝꯂꯥꯏ ꯆꯠꯈ꯭ꯔ ꯅꯤꯡꯉꯦꯟ ꯊꯨꯝꯗꯨꯡ ꯇꯝꯕ ꯅꯤꯡꯉꯦꯟ ꯊꯨꯝꯗꯨꯡꯒꯤ ꯂꯝꯕꯤ ꯈꯪꯕ ꯃꯣꯏ 2 ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤ 9 ꯆꯠꯃꯤꯟꯅꯩ 9 ꯑꯩꯈꯣꯏ 9 ꯆꯠꯃꯤꯟꯅꯩ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯃꯤ 3 ꯑꯃ ꯂꯝꯌꯥꯟꯕ ꯃꯁꯥ ꯌꯥꯎꯔꯦ ꯃꯤ 2 ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯊꯦꯡꯅꯔꯀꯥꯟꯗ ꯑꯩꯈꯣꯏ 9 ꯑꯃꯨꯛ ꯆꯠꯃꯤꯟꯅꯩ ꯑꯗꯨꯅ ꯃꯣꯏ 2ꯗꯣ ꯑꯗꯨꯅ ꯃꯁꯥ ꯉꯝꯗꯅ ꯂꯩꯍꯧꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯊꯣꯛꯂꯛꯏ ꯃꯁꯥ ꯉꯝꯗꯅ ꯂꯩꯍꯧꯕꯅꯤ ꯑꯃꯗꯨꯅ ꯑꯃꯗꯤ ꯑꯥꯗ ꯁꯤꯈ꯭ꯔꯦ ꯑꯃꯗꯤ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯒ ꯂꯥꯏꯌꯦꯡꯕ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯣꯟꯅ ꯇꯧꯈꯤꯕꯅꯤ ꯂꯝꯌꯥꯟꯕ ꯃꯁꯥꯁꯦ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ꯭ꯔꯥ ꯃꯥꯁꯦ ꯀꯥꯞꯄꯛꯇꯦ ꯃꯁꯥ ꯅꯣꯡꯃꯩ ꯀꯥꯞꯇꯦ ꯍꯩꯕꯖꯥꯠꯅꯤ ꯃꯥ ꯄꯥꯏꯗꯦꯕ ꯄꯥꯏꯗꯤꯌꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯟꯅꯕꯅꯤ ꯑꯩꯈꯣꯏꯅ ꯒꯥꯔꯗꯅꯤ ꯃꯥꯒꯤ ꯊꯕꯛꯇꯤ ꯑꯔꯣꯏꯈꯝ ꯂꯩꯇꯦ ꯁꯥꯇ꯭ꯔ ꯐꯦꯗꯔꯦꯁꯟꯗ ꯅꯥꯔꯥꯌꯟ ꯕꯥꯕꯨ ꯁꯥꯇ꯭ꯔ ꯐꯦꯗꯔꯦꯁꯟꯒꯤ ꯍꯥꯛꯇꯛꯇ ꯀꯌꯥꯝ ꯋꯥꯈꯤ ꯑꯗꯒꯤ ꯀꯤꯁꯣꯛ ꯁꯥꯕꯒꯤ ꯍꯥꯛꯇꯛꯇ ꯂꯝꯂꯥꯏꯗꯤ ꯅꯥꯔꯥꯌꯟ ꯕꯥꯕꯨ ꯀꯥꯞꯄꯒꯤ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯈꯤ ꯑꯗꯨ ꯅꯥꯔꯥꯌꯟ ꯕꯥꯕꯨ ꯍꯦꯛ ꯀꯥꯞꯄ ꯅꯨꯃꯤꯠꯇꯣ ꯑꯗꯒꯤꯗꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯆꯪꯈ꯭ꯔꯦ ꯑꯃ ꯏꯄꯨ ꯃꯇꯝꯗꯨꯗ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯝꯌꯥꯟꯕ ꯍꯥꯏꯅ ꯀꯧꯕ꯭ꯔꯥ ꯀꯔꯤ ꯃꯤꯡꯒꯧꯗ ꯑꯩꯈꯣꯏ ꯂꯝꯌꯥꯟꯕ ꯍꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯨꯡꯉꯣ ꯑꯗꯒꯤ ꯇꯥꯏꯕꯪ ꯇꯥꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯆꯠꯅꯩ ꯃꯌꯥꯝꯗꯤ ꯇꯥꯏꯕꯨꯡꯉꯣ ꯂꯝꯌꯥꯟꯕ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯈꯣꯏ ꯇꯥꯏꯕꯨꯡꯉꯣ ꯃꯥꯁꯤ ꯑꯩꯈꯣꯏꯅ ꯃꯥꯗꯤ ꯀꯃꯤꯇꯤꯗꯁꯨ ꯍꯦꯛꯇ ꯇꯥꯛꯄ ꯑꯣꯖꯥꯒꯨꯝꯕꯅꯤꯗ ꯃꯥ ꯁꯤꯟꯇꯣꯛꯄꯅꯤ ꯍꯣꯏ ꯂꯝꯌꯥꯟꯕ ꯍꯥꯏꯗꯤ ꯀꯣꯟꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯏꯄꯨꯅ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯏꯄꯨꯒꯤ ꯏꯕ ꯄꯥꯕ ꯍꯩꯕꯁꯦ ꯂꯝꯌꯥꯟꯕꯅ ꯇꯥꯛꯄꯤꯔꯝꯕꯅꯦꯅ ꯍꯥꯏ ꯃꯥꯗꯤ ꯑꯩꯅ ꯃꯥꯒ ꯒꯥꯔꯗ ꯇꯧꯅ ꯁꯨꯝ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯔꯛꯄꯗ ꯅꯨꯃꯤꯠ 9 ꯃꯤꯔꯣꯝꯁꯤꯗ ꯃꯥ ꯍꯥꯏꯌꯦꯕ ꯅꯪ ꯂꯥꯏꯔꯤꯛ ꯁꯨꯡꯇꯝ ꯇꯝꯗ꯭ꯔꯗꯤ ꯅꯪ ꯌꯥꯝ ꯋꯥꯕ ꯇꯥꯔꯦ ꯂꯥꯏꯔꯤꯛꯁꯤ ꯈꯔ ꯇꯝꯁꯤꯜꯂꯣ ꯍꯥꯏꯅ ꯇꯥꯏꯕꯪꯉꯣ ꯂꯥꯏꯔꯤꯛꯁꯨ ꯂꯩꯇꯦ ꯀꯩꯅ ꯇꯝꯗꯣꯏꯕ ꯍꯥꯏꯅ ꯑꯩꯅ ꯍꯥꯏ ꯃꯥꯅ ꯆꯦꯒ ꯀꯣꯂꯣꯝ ꯄꯦꯟꯁꯤꯜꯂꯒ ꯄꯨꯊꯣꯛꯑꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯣꯔꯣꯛꯑꯒ ꯁꯔꯥꯒꯁꯤꯗ ꯏꯌꯦꯕ ꯑꯅꯤꯁꯦ ꯃꯁꯤ ꯅꯪ ꯍꯌꯦꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯌꯦꯕ ꯑꯁꯨꯃꯥꯏꯅ ꯃꯊꯪ ꯅꯨꯡꯁꯥꯗ ꯌꯦꯛꯀꯥꯟꯗ ꯑꯣꯀꯥꯟꯗ ꯄꯪꯍꯥꯏ ꯍꯥꯏꯖꯔꯛꯇꯅ ꯑꯗꯨꯝ ꯄꯪꯄꯥꯗ ꯄꯥꯗꯅ ꯏꯊꯧ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯔꯦ ꯑꯗꯩ ꯅꯨꯃꯤꯠ 21ꯗ ꯅꯪ ꯆꯤꯊꯤ ꯑꯅ ꯏꯌꯨ ꯍꯥꯏꯔꯛꯑꯦ ꯆꯤꯊꯤ ꯏꯕꯅ ꯆꯤꯊꯤ ꯑꯅ ꯁꯣꯔ ꯁꯩꯀꯥꯏꯗ ꯏꯔꯦ ꯁꯣꯔ ꯁꯩꯀꯥꯏꯗꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯏꯕ ꯍꯩꯔꯦ ꯑꯗꯨ ꯍꯥꯞꯆꯤꯜꯂꯣ ꯑꯗꯨꯗꯤ ꯑꯗꯨ ꯍꯥꯞꯆꯤꯜꯂꯣ ꯈꯔ ꯍꯩꯔꯛꯄꯗꯤ ꯑꯩꯅ ꯁꯨꯝ ꯍꯣꯠꯅꯕ ꯀꯟꯅ ꯑꯩ ꯍꯩꯔꯛꯄꯅꯤ ꯆꯥꯡꯃꯩꯔꯥꯝ ꯇꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯅꯤ ꯑꯩ ꯏꯃꯥ ꯂꯩꯇꯦ ꯏꯄꯥ ꯂꯩꯇꯦ ꯃꯁꯛ ꯈꯪꯍꯧꯗꯦ ꯀꯣꯏ ꯈꯥꯎꯁꯨ ꯇꯦꯛꯁꯨ ꯂꯣꯏꯁꯤꯜꯂꯦ ꯆꯟꯗꯣꯟ ꯊꯤꯟꯕ ꯇꯦꯛꯁꯨ ꯂꯣꯏꯁꯤꯜꯂꯦ ꯀꯗꯥꯏ ꯄꯨꯊꯥ ꯉꯝꯃꯅꯤ ꯑꯗꯨꯗꯤ ꯄꯨ ꯊꯥꯡꯉꯝꯗ꯭ꯔꯕ ꯈꯥꯖꯅꯥ ꯃꯌꯥꯝ ꯑꯃ ꯂꯧꯈꯠꯂꯛꯄꯗꯨꯗ ꯂꯧꯃꯤ ꯁꯤꯟꯃꯤꯅ ꯑꯋꯥꯕꯗꯣ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤ ꯂꯩꯉꯥꯛ ꯑꯃꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯝꯕꯅꯤ ꯍꯥꯏꯕ ꯌꯥꯒꯅꯤꯀꯣ ꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯤ ꯉꯝꯃꯒꯅꯤ ꯄ꯭ꯔꯖꯥꯅ ꯍꯣꯏꯅ ꯉꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯉꯝꯃꯒꯅꯤ ꯅꯤꯡꯊꯧꯒꯤꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗ ꯍꯔꯤꯆꯛ ꯍꯌꯥꯆꯛ ꯂꯥꯡꯕꯆꯛ ꯀꯣꯅꯨꯡꯆꯛ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯔꯤꯆꯛ ꯍꯌꯥꯆꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯑꯁꯤ ꯄꯥꯏꯔꯝꯒꯗꯕꯅꯤ ꯅꯣꯏ ꯃꯇꯝ ꯈꯔ ꯃꯅꯨꯡꯗꯗꯤ ꯁꯨꯖꯥ ꯅꯣꯏ ꯌꯥꯝ ꯋꯥꯅꯤ ꯁꯤꯗ ꯌꯥꯝ ꯋꯥꯅꯤꯀꯣ ꯅꯪꯅ ꯋꯥꯒꯗꯕꯁꯤꯗꯤ ꯀꯥꯏꯗꯩꯅꯣꯗ ꯑꯃꯕꯨ ꯑꯃ ꯍꯥꯠ ꯇꯥꯟꯅꯔꯒꯅꯤ ꯇꯥꯡꯈꯨꯜꯅ ꯈꯣꯡꯕꯥꯟ ꯆꯧꯕ ꯂꯥꯛꯑꯝꯃꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯂꯥꯛꯑꯔꯣꯏ ꯑꯃꯨꯛ ꯅꯣꯏꯅ ꯑꯃꯨꯛ ꯍꯥꯖꯤꯔꯥ ꯁꯨꯕ ꯆꯠꯀꯅꯤ ꯍꯥꯖꯤꯔꯥ ꯁꯨꯐꯝ ꯂꯩꯔꯛꯑꯣꯏ ꯏꯝꯐꯥꯜꯒꯤ ꯂꯧ ꯉꯥꯛ ꯉꯥꯏꯅꯤ ꯅꯣꯏ ꯎꯠꯄꯣꯛꯒꯤ ꯏꯝꯐꯥꯜ ꯂꯣꯏ ꯁꯣꯟꯕꯤ ꯌꯣꯟꯊꯣꯛꯈꯤꯅꯤ ꯑꯗꯨ ꯏꯝꯐꯥꯜꯒꯤ ꯂꯧ ꯉꯥꯛ ꯉꯥꯏꯈꯤꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯣꯏ ꯌꯥꯝ ꯋꯥꯔꯒꯅꯤ ꯃꯁꯤ ꯍꯤꯡꯒꯣꯜ ꯃꯆꯦ ꯑꯃꯇꯁꯨ ꯊꯝꯃꯨ ꯂꯧ ꯃꯆꯦ ꯑꯃꯁꯨ ꯊꯝꯃꯨ ꯃꯁꯤ ꯅꯥꯔꯕ ꯑꯃ ꯀꯜꯂꯨꯀꯣ ꯍꯥꯏꯅ
wari watai sanami mabusi yang babani makdi lai poni anu mana kona ma sansa angau turi habedu da bimko sansa angau turi habedu da kona kamar lori kamar pada kamar si nongan da ai hi sak tu ma kawi man tie kiming tole kawi tole hawal wa ma hi kai long kai ma kai chingno kamar kini kamar ke dok mang de siran mani oh masih matom khaler gane masih phobon tagum ta gini min pingo phor gini lanji masih loi dori hiang angsa haram adu hantu kanu phobon tagum ta ma hai lai dum haram masih se ni kau dia ipu akoina di lamyan bagi maramda khangja baje taja baje like tagi khara para kanda adagi mayam iraga thambiramba mayam iraga thambiramba adu mangaire ado mahang masaga loinarakpa miyoi ama oina ipuna di mahaki wangang sangang ngang bagi mawong magi hainabi loin khangbiramgani dana khitang akhoju khangjage libiyo kamaina tawge mi ama oina mahaki wangang sangang lamchat sajatse lamchat sajat le bu akoina mabu sum gato le kanda harami wai tin ja ko cha silamana pide laung ko fe phammi phambadida noina tsari bido fatte tsano na tibon le na naram tsan dharaman nam chatta phau lai ning de fiya bani wai wari he lalu la kan ni karam hu lalu la kan karam hu kare bilal haidi no mei hu tuki hu aran mi di huran ko hu hai bam ka lan bam pandra huran bau hai kani mi na apa ban te angang ke tinok pakol hai kana bani an ke tinok pen puk chalo bani naman tinda sima taw sia do hoi hai gelo hoi khana sia tham naram tan dharman su ka an mingona laib na we sidi laib sakti laib masa masuni anna noi hakjang degi di patok di akoi hakjang chei ni kunthra gi masang la mi di pi pa ani do lai sakti chang ra bani an mai masa pi pa ani puthega đại mà là cũng giàu để xem đại mà là xem là học sinh giang đặc biệt là một đứa học sinh tàn là lại là sự tầm biệt đặc biệt lại là tập rồi lại này hai cái sự cũng bảo lúc bộc phát đi làm sao mà mình mỗi gì mà cái vấn đề gì anh nói phải lấy rồi mà nó thằng nào cái lại hay đi qua thằng này có chuyện hôm mà mình biết mà hôm mà mình tiếc ra là thôi tiếc là sai rồi tiếc là thông minh thay rồi có chuyện hay là hôm phai rồi thằng nào là cái quay là ngang một đó quay thằng này quay là ngang một lần nàyมันไม่ได้ละพาเลยแต่ละอย่างไม่ใช่ว่าผมจะพาไปแต่ละมันไม่นานเนี่ยตัวลุงเนี่ยดีกี่อ่างอย่างเนี่ยว่าผมจะพานะผู้ดูเลยแล้วมาโทรเลยก็เลยดูเขาจะคุยเรื่องอย่างแล้วก็อันน้องคุยเรื่องอย่างแล้วก็มาจากเพิ่มเดือนเลยโทรเลยอีพวกน้องคุยพวกกายอย่างนี้น้องคุยอินพันอย่างนี้ก็ได้แล้วหลักเกี่ยนั่นบิชิลายนะลาเลยไปทงชิลายแล้วตัวลาเลยเนี่ยทงชุกกะริอุโนมาหังเนี่ยทงชิกะริอุโนเจรานี่เนี่ยอายุอาชีพบ้ากิจบักโจนี่มันมีอย่างกิจบักโจนี่มันมีสิบ่หัวร้านเนี่ยพายปุริดูอีกไกลจ้ะอาชีพหัวมันไม่ใช่ขนาดมันนี่ขนาดโตแล้วก็อาจจะมาโจจะมาสิมีอย่างกิจบักโจมีไอ้สิกุยระหัวจิไหลอีบังกันดิคุชินี่อาจินงางบ่ก็บุรีว่าคันจอยดีมิดเท่าดีนาสิงป้าดูอยู่อันนั้นเราดูไหลไปipu gi chai ga ta ri ipu cha yang kalli da ai kalli ipuna lamyan bagi matang da ju wafam kaya ma thambi gre ipuna akhoi gi japan war matam je matam du da kari thengna bi gi kitali biyo thing ba bu atun du di song songi lambi thonga hi yam songi adegi japan je am ke jingang ma bu bom tha ja ya adegi ni ke ha to ge ma gi sarkar hi ma fingam le re ma gi lim wa na khongi la mi yo ba se ma si 저희 애니까 내가 요래 자빨래 이제 그냥 중국으로 없더봐 저희 애니 파도 다 홈롱 말링아이다 자방 공이라 미역실에 진짜 아이고 단 요래 봄 다다 왜 마퉁다 저 아주 봄 다들어가 그래도 봄 다들어가 아주 할래 아데기 아코이 뭐이 말한데 짝지 코메라이 주희는 무리 하이 뭐이 lonje 짝지 코메 짝짝이 아니고 난 비트라이 그래 아이 아코이 시바나 그는 자판나 파래 그 시대 그 림비 콩 넘래
lembi khong man da khoi le phamin ne me aduga moi yong ma sa ni yawi silta kemam da yong ma cha ni sing mi cha ja sing la bizani no nga da taki atan halali yene bule tin khang ko ngan na thu halali yene bule le sikil le ko oh Japan le finje ana ase jingdum da wang mon le sing wang mon le he ase oyar to khillaga man oyar porga de bikong ne beli aduga plan para diko plan sarkai plan para di man khak jing da podro pangta to kapale somda ada mi yakje aduga khongde singi ba adagi plan ne bom ase pangta sadali mo singtakida ayo mon halen bikong mon sanai ba ada mana kata we Japan ada SB mah Japan ini moi di bukan mana meter kuterik ni bang lihat ni keman belai ada yang kung nanti lagi pak lam ni mai cacim ni masih dah oh ana mai kan tu ya dah Japan ni tu ni biar we ana sih lebih kong si pan lau di bani ni mah lam pan lau pucam yang mesti lau di bani aduh ni piron je kalau foga 콩데 바이투디기 콩 아니를 소 콩팅데 마네 훌러게 내게 빠이레 아니 우사도 까 빠이 시빙이 콩 까빠글 능 버자니 아니 만들 아송 우사 빠이 우사도 꿈이 마사지 안 킹바 마사지 킹이 이게 너무 해 거의 나 박시빈 너무 말로 꽁랑 능버니 자판가 그노 까나디 설가시 빠이 설가시 빠이나 신자 방이 봐 띵그 매안 도변 띵그 나나노 콜카네 jab kena Urdu ne, ada Quran ne, ada Pasan ne, ada kena koi musuh besar itu Afrika. Afrika ki jauh pak. Afrika ki, moi pasen lup se, moi parti teruk ne buku. Parti tuan ni. Moi ni lagi cina British ki rom degi lak pak. British rom degi lak pak. Sarkar ki wene lak pak. Koi Manipur sarkar ki wene sahaja lagi pak. Afrika hai pak. Afrika ki mi se. Afrika mi sini mi hal cari, kau tak mesti. Hal cari pun macam dah. Kau kaya ni mu, Afrika hal cari. Mesti tak sahaja mesti hal iba, mesti tak hal ni. Oh. Afrika ini mesti tak hal cari bemu. Sahaja macam dah. Kau kaya ni Nepali ni ba. Kau kaya ni Nepali ni na mu hal kamu, pung cari dapat orang. Ada mu kamar ini dan cendera nanti sana gini. Sih po ada sih nunggu orang apa ni sih, angak pada sih kerana ni sih. Ada angak pada sih sipai sih napa, kau mesti sih. Ada kau orang cakap lagi ba. Madam tu ibu paru ya je Japan army na kamar paru kono. Japan adu halak tinggal je ni. Han paru kerana ni. Oh. Paru kamu halam ni yunda. Cium konan benda dah. Cium konan dah cium punan ba. Ada gini kan macam tu ya. Mengisi buat sampai tu thasar betul. Jadi santil kere, kai teruk, korsa besar pergi ni buat. Lama Japan di semana Singapura ani yungi som Singapura ni macam di Singyam kami. Ada mai hitam tu, mai burung cara. Sini dua lon saya mai macam lagi. Ada drop dah thasar ada nangsil nangsangangi. Tak ada sahaja nom tu perdengan. Sing kita dua orang tu hasil yang kau tadi dulu semua. Poto karino di khang dah ba. Vitamin ada ni macam. Sing dah apa nangsen bagi puktalan ba. Ada macam cinta ada bau kami. Ada kau na mati malam tu boleh sunnah kang dia kau na parti dia jauh tu beri na hidup ya kang beri ni. Aduh tu ibu paru pada Japan singi makoi ki cium pukat napa pari ra na cium pukat napa papa. Cium pukat napa. Ayu melak pak. Cium dia dua orang ni sarkan silent kau ga bau lah. Kau lanjelom papam dan palam selol. Malam sih kuda kau ni kali. Aduh di Japan ada mana mini pada. Japan ada mana mini pada makoi di pot laura kaju paisa ini hekta pisah lami hai ba. Ibu hoi. Paisa pi moi paisa jangan lebih na. Pi di piram yang dah mereka je. Moi Japan paisa piram ya ba. Sana je piram. Hari kau ni ada. Kau ni mereka lanjut kau bima. Sian benda kau lam sih. Kau impor kunjau sih. Lain apa? Mai satu eh. Sarkan Japan ini tu Japan le mai satu kan. Oh.
kana phauchon kari karim to laita ai sai kun ni kun ga ma so ni sai hele angang wena adu sirikti ka ayun la phuput sa ni dam piruk phut sa ayun la phuput sa ni to ngari li te thum le te jeng phoi le kaim le te yumda lay na ne ba si kai nu doi rak to gore doi tha to gore adu sarkar jeng pire la pum pa pa na ti na khangam de seram da yo seram piruk mi mari ka de na sa bi adi na ti adu ma to la ayun la phun dang na piruk phut na sa那么呢，可以养完后呢，来那不了的，可以养那来不家去挖去，在外边嘛去，你用不能么些，土改这不地，各这这不地，不家去看么没来。现在现在各这这边的把那边个，我那么什么弄地去了，可是去不打了，就闹不打了，过那好帮俺呢，不说帮俺没来，嘛是嘛不说给你看不了，啊，这嘛是嘛，反正不是，一般怎么呢？ أنا لا باشي هاي كريم دينا هاي سك هاي أتكلم مثلا لان بس يورك مثلا ده بس أنت كام عمر هاي بره دي يكون كل أمت تمانة نندو ساسون سين توكين زوبني جون كله وكان جشوين جه هذا أنا بس وكان كلن جه ميام يوينا بس مسام شو عندنا مسام شو كلن جنا وكان جين توبني بعد ما دي أزني أيوة كان ما يبغى كلن ده سامي ꯑꯗꯨꯗꯤ ꯏꯄꯨ ꯋꯥꯐꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯒꯗ꯭ꯔꯥ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯂꯩꯔꯤꯉꯩꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯇꯥꯍꯟꯕ ꯁꯥꯁꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯣꯠꯅꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁꯥꯁꯟꯗꯨꯒꯤ ꯃꯊꯛꯇꯁꯨ ꯃꯍꯥꯛꯅ 1948 ꯍꯥꯏꯁꯦ ꯃꯥꯅ MLAꯒ ꯀꯥꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯏꯂꯦꯛꯁꯟ ꯇꯧꯔꯕ ꯃꯇꯝꯅꯤꯅ ꯑꯗꯨꯗꯤ ꯑꯔꯣꯏꯕꯒꯤ ꯃꯇꯝꯁꯤꯗ ꯃꯍꯥꯛꯄꯨ ꯐꯥꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕ ꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯅ ꯂꯩꯔꯕꯅꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅꯅꯤꯗꯅ ꯃꯥ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕꯁꯦ ꯑꯗꯨꯗꯤ ꯍꯥꯟꯅꯅ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯃꯥꯁꯦ ꯂꯥꯟ ꯍꯧꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯥꯅꯤ ꯂꯥꯟ ꯑꯗꯨ ꯍꯧꯕꯅꯤ ꯑꯗꯨꯒ ꯂꯝꯌꯥꯟꯕꯒꯤ ꯄꯥꯟꯗꯝꯁꯤꯅ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤ ꯍꯛ ꯐꯪꯍꯟꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯑꯐꯕ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯨꯟꯁꯤꯒꯤ ꯊꯥꯛ ꯑꯃꯗ ꯄꯨꯈꯠꯄꯤꯕ ꯍꯥꯏꯕꯁꯤꯅꯦꯕ ꯃꯥꯅꯤ ꯑꯗꯨꯅ ꯇꯨꯡꯗ ꯋꯥꯔꯛꯀꯗꯕꯁꯤ ꯃꯥꯅ ꯎꯕ ꯍꯣꯏ ꯍꯥꯏꯗꯤ ꯂꯧ ꯀꯥꯁꯤ ꯃꯥꯏ ꯉꯥꯛꯇꯣꯛꯑꯦ ꯁꯔꯀꯥꯔ ꯑꯣꯏꯔꯗꯤ ꯂꯧ ꯀꯨꯝ ꯀꯥꯡꯉꯒꯅ ꯄꯩꯁꯥ ꯁꯤꯜꯂꯛꯇꯦ ꯐꯨꯒꯦ ꯇꯧꯕ ꯁꯤꯒꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤ ꯃꯥ ꯌꯥꯝ ꯎ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯦ ꯃꯥ ꯌꯥꯝ ꯁꯥꯡꯅ ꯎꯏꯌꯦꯕ ꯃꯥꯡꯗ ꯆꯠꯈꯤꯕꯗꯤ ꯈꯪꯈ꯭ꯔꯦ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯦ ꯃꯥ ꯄ꯭ꯔꯖꯥꯁꯤ ꯎꯗ꯭ꯔꯦ ꯇꯨꯡꯒꯤ ꯂꯝꯕꯤ ꯎꯠꯄꯅꯦꯕ ꯃꯥꯅ ꯃꯔꯨ ꯑꯣꯏꯅ ꯇꯦꯛꯁꯀꯤ ꯄꯣꯠꯂꯨꯝꯗꯨꯃ ꯂꯩꯔꯦ ꯇꯦꯛꯁ ꯈꯥꯖꯅꯥ ꯃꯌꯥꯝ ꯊꯤꯕꯒꯤꯗꯨꯃ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯧꯃꯤ ꯁꯤꯡꯒꯤ ꯂꯧ ꯑꯣꯏꯗꯕꯁꯦ ꯁꯤꯁꯤꯅꯦ ꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯝꯕꯁꯦ ꯂꯧꯃꯤꯁꯤꯡꯗ ꯂꯧ ꯐꯪꯍꯟꯕ ꯍꯥꯏꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯏꯄꯨꯅ ꯍꯥꯏꯕꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯌꯥꯟꯕꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯉꯩꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯨꯝꯃꯛꯑꯦ ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡꯒꯤ ꯂꯧ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯃꯗꯁꯨ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯗꯨꯁꯨ ꯆꯥꯡꯋꯥꯏꯔꯕ ꯂꯤꯔꯝꯕꯅꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯂꯧꯃꯤꯗ ꯂꯧꯐꯝ ꯄꯤꯔꯦ ꯀꯣ ꯂꯧꯐꯝꯗꯨ ꯑꯩꯈꯣꯏ ꯂꯧꯃꯤ ꯑꯣꯏꯔꯦ ꯂꯧ ꯌꯥꯝ ꯆꯥꯕ ꯊꯝꯗ꯭ꯔꯦ ꯑꯗꯨ ꯅꯣꯏ ꯅꯈꯨꯠꯇ ꯇꯥꯔꯕ ꯃꯇꯝꯗꯨꯗ ꯇꯥꯡꯈꯨꯜꯅ ꯈꯣꯡꯕꯥꯟ ꯆꯧꯕ ꯂꯥꯛꯀꯅꯤ ꯇꯝꯄꯥꯛꯇ ꯂꯥꯛꯁꯨ ꯂꯥꯛꯑꯝꯃꯤ ꯀꯣ ꯑꯗꯒꯤ ꯃꯣꯏ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯅꯣꯏ ꯅꯆꯥꯅꯁꯨ ꯍꯥꯏꯖꯔꯁꯨ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯨꯁꯨ ꯍꯥꯏꯖꯔꯁꯨ ꯁꯨꯐꯝ ꯂꯩꯔꯣꯏ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯏꯝꯐꯥꯜꯒꯤ ꯂꯧ ꯉꯥꯏꯈ꯭ꯔꯅꯤ ꯅꯣꯏꯅ ꯕꯟꯗꯣꯞ ꯊꯝꯗꯝꯅ ꯌꯣꯟ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨ ꯅꯣꯏ ꯂꯧ ꯎꯐꯝ ꯂꯩꯔꯣꯏ ꯑꯗꯒꯤ ꯁꯤꯟꯃꯤꯅ ꯁꯤꯟ ꯁꯨꯐꯝ ꯂꯩꯔꯣꯏ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯅꯤ ꯅꯣꯏ ꯋꯥꯒꯅꯤ ꯅꯣꯝ ꯁꯒꯥꯏ ꯇꯣꯡ ꯆꯥꯅ ꯅꯠꯇꯦ ꯇꯈꯦꯜ ꯍꯥꯏꯗꯣ ꯅꯣꯏ ꯍꯛꯇ ꯇꯥꯗꯣꯏꯅꯤꯀꯣ ꯁꯣꯛ ꯑꯁꯨꯛ ꯋꯥꯠꯂꯤ ꯍꯥꯏꯅ ꯃꯁꯣꯛ ꯄꯣꯛꯄꯤꯔꯝꯃꯦ ꯍꯧꯖꯤꯛꯁꯤ ꯌꯧꯔꯕꯅꯦ ꯈꯤꯇꯪ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯃꯣꯏ ꯁꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯋꯥꯔꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯃꯥꯅ ꯁꯨꯝ ꯂꯤꯔꯝꯕꯁꯦ ꯇꯨꯡꯒꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯂꯤꯔꯝꯃꯤ ꯑꯩ ꯏꯃꯤꯠꯇ ꯆꯔꯥ ꯎꯕ ꯌꯥꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯄꯥ ꯃꯌꯥꯝ ꯌꯣꯛꯏꯗꯅ ꯃꯣꯡꯕꯨꯠꯇ ꯆꯥꯛ ꯊꯣꯡꯉꯤ ꯅꯨꯄꯤꯗꯨꯅ ꯑꯩ ꯀꯣꯃꯦꯠꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯣꯃꯦꯠꯅꯤ ꯅꯤꯕ ꯏꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯅꯤꯡꯒꯣꯟ ꯁꯨꯝ ꯐꯝ ꯃꯣꯏ ꯐꯧꯅꯥꯛꯇꯨ ꯃꯩ ꯁꯨꯝ ꯇꯤꯛꯏ ꯅꯤꯡꯊꯝꯊꯥꯅꯤ ꯑꯗꯨ ꯃꯥꯏ ꯃꯧꯗꯨꯅ ꯆꯥꯛ ꯁꯨ ꯂꯣꯏꯔꯦ ꯏꯟꯁꯥꯡ ꯁꯣꯝꯗ ꯏꯟꯁꯥꯡ ꯊꯤꯟꯕ ꯆꯠꯊꯣꯛꯈꯤꯒꯗ ꯑꯩ ꯀꯣꯏꯠ ꯐꯤꯗꯨ ꯂꯧꯊꯣꯛ ꯆꯐꯨꯗꯨ ꯂꯥꯛꯁꯨ ꯑꯩ ꯄꯨ ꯆꯠꯂꯦ ꯑꯗ ꯆꯥꯛ ꯂꯥꯛꯈ꯭ꯔꯦꯅ ꯑꯗꯨꯒꯤ ꯃꯧꯗꯨꯅ ꯍꯜꯂ ꯆꯦꯡ ꯄꯨꯔꯥ ꯆꯥꯛ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯀꯣꯏꯁꯥꯟ ꯆꯥꯟꯅꯍꯧꯔꯦ ꯀꯅꯥ ꯂꯥꯛꯈ꯭ꯔꯦ ꯃꯗꯨ ꯈꯪꯗꯦ ꯈꯪꯗꯦ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯥꯏ ꯏꯃꯨꯡꯗ ꯆꯥꯛ ꯄꯤꯖꯔꯦ ꯂꯣꯏꯅ ꯑꯗꯨ ꯐꯥꯕꯧ ꯉꯥꯛ ꯑꯀꯪꯕ ꯊꯣꯡꯉꯤ ꯐꯥꯕꯧ ꯉꯥꯛ ꯑꯀꯪꯕ ꯊꯣꯡꯉꯤ ꯑꯗꯨꯒ ꯃꯣꯏꯗ ꯆꯥꯃꯤꯟꯅꯔꯦ ꯑꯩꯁꯦ ꯆꯥꯔꯦ ꯀꯣꯟꯗ ꯁꯦꯡꯅ ꯄꯤꯛꯇꯣꯛꯄꯤꯔꯦ
핑도가 아무 누구가 가래 뭐 된다가 그런 상 뭐 망고 가지고 저건 제품 때문에 안 농아가 뭐 상에 인당다 아주 많이 밑에 살아 우비할 때비면 하우슈 아이 레카시 또리 빼야지 빨리 심따라 mga 군 또리야 알로 빨라 아마 가르면 또리 레이티에 리피드 많이 콜랑 비 밖에 배신들 가는데 아이 암달에 좀 자기 삼고 빼자고 또 이상 비면 나는 과게 놓으신 너가 오자셔 맞달러 폰 비하면 버리스 나올리 맞달에 좀 자기 삼도 빼자고 신나요 아주나 아이스나미 tiền 뭐지 랑조 이파분 힘만 비비 생각된 아이 아주 독불이 란을 랄비 뱀 너희 뭐 너는 라이니 너는 삽도 내 통에 들리지 아니 와르시 너 중도 와르고 하면서 너희 뭐 신난다는 텐데 신나고 아니 안 고방 갔다 너 아니 난다는 데로 신나고 아니 놈들 놈들 뭐너너 배사도 생각은 해야 아니 와르시 너 지금 놈들 놈 방법이 있구나 대부분 뭐 신다 별걸 너 야보 있고 아니 뽕능절 하는 거 아와 봄 나가 꾸이르네 세이 그러면 너왜 그걸 라이니 어디 봐도 낭비하지 아니나 너나 아니 아니나 낭월에 앙앙이 타복 흉는데 설레는 밤에 와 설레와 거기 앙앙을 보니 너나 멋있어 보여 신상의 때까지나 너네로 사실 많이 당연히 하고 와본디 아무도 군나지 아무도 봐 무신나 봐 알레 니네 자바 ipu lamyan bagi matam daju hadi ipu hoina nga sade wari libi ro matam comrade haiba wa haije sijine dana comrade haiba je maitai ron wa haiju na te adagi bengali wa haiju na te english wa haini dana comrade labse mar dushine mar adani hoi ko amatani ko adi wa hain man haina comrade labse ko amatani dushine mar ni haibani ko lamyan ben tapir mi wani ko hinna wahan tok to dudi maru phai ba jida dum lei doine ba adugi hena lushan ba maram to pa leibra ne de comrade labse ko lon je adna moye lon ne be tawera ko communist party ki lon ne ipu lamyan ba nga sai ningthi turil mapan phawa thin bi ba matam do adwai matam du da chingmi tammi gi mari je kamaina leiram chingmi tammi gi lambi si ko mon de kongjai khangje 당군가 거의 안 되는 레민네 시대 말씀 나오네 당군가 거의 말씀 나오네 아주 밑에 볼게 보야 돼요 뭐 그런 때네 마탐도 좀 농신하라며 봐도 신나니 아무도 너무 신나니 아주 남아서 있는데 이 브라마가 아니 저라산 부가지 저라산 라는 발행하자 고야에서 갔다 한 게는 저라산 부니 많이 저라산 부 하이르는 때도 지금 뭐 와이 많은 거 와이 안 그래 beni akoina khanga de adudi ipu hoina asukuina hingapa punsi sida aham da khongjai haije yam kanna uram de ba ji akoi kham oim bogi de ko nak tar te ni traba mama khamro hida masi ko khongjai di mate nau khla ga ana ba bra ma la masi mera ko ta de pan de timin masi mai ko sa su ta moi lam kan de tai ba timin ta le ba mi ne ga kham de 아니 맞잖아 공자인 자가 이제 또 만숨 kopsion queira queira 만 좀 띵나가 좀 강하가 강연 버려 아니 공자이와 간에디 아토빠니 ipu hyang hil yan bagi matang da ipu na habi gi bado adu ong tanga mayam khang na ba habi 안데디 스마저비 सरकार이나 सरकार다 hyang 로는 뭐 그러면 그래 그냥 까야 봐 두에 까야 제가래 아나 랑조부디 랑조 hi nang bu hon de lang do le bi hon ba hai bin mai bin hai du kwa aduna akoi manipuri hi le te yang ile jem thamji ha de sarkar ne ko de yare ai halo na hon bani akoi sarkar da akoi na bai ga na kang la mun de bai ga nam le me bai ga ji kang la gi lin thong ne mo de na do hai ba mun da ma si ya na mal pesa palla mari kai le Pirage la mari pirage yang ni yang ni ngamane de ngamo haina haina ko ne kam thon de zalaga hi sar umai de lai ha ne ani amaja la hinga kan kai bi ale masa panahi ani do panahi ani na kun nga nga bi ni palla amaga hinga kai lai de la am hinga kai da
ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯤꯁꯤ ꯀꯝꯁꯣꯟ ꯎꯃꯪꯗꯨꯗ ꯑꯩꯈꯣꯏ ꯐꯪꯗꯅ ꯀꯣꯏꯊꯤ ꯊꯤꯔ ꯐꯪꯗꯦ ꯐꯪꯗꯅ ꯇꯧꯕꯗꯒꯤ ꯑꯃ ꯇꯥꯂꯨꯏ ꯍꯣꯔꯝꯕꯤ ꯑꯃ ꯍꯤ ꯌꯥꯟꯕ ꯍꯤꯌꯥꯡ ꯍꯤꯗ ꯌꯥꯟꯕ ꯍꯤ ꯃꯁꯥ ꯊꯣꯡꯕ ꯌꯥꯗꯦ ꯍꯣꯕ ꯌꯥꯗꯦꯕ ꯂꯥꯏꯒꯤ ꯄꯣꯠꯅꯦꯕ ꯍꯨꯝꯐꯨ ꯁꯥꯒꯗꯕꯅꯦꯕ ꯑꯗꯨꯅ ꯍꯨꯝꯐꯨꯗꯨ ꯐꯥꯎꯗ ꯍꯣꯗ꯭ꯔꯗꯤ ꯀꯥꯏꯗ꯭ꯔꯗꯤ ꯌꯥꯏ ꯍꯥꯏꯅ ꯎꯁꯤ ꯊꯤꯕꯅꯦꯕ ꯎꯗꯤ ꯎ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯣꯝ ꯇꯧꯕꯗ ꯎꯁꯤ ꯍꯣꯕ ꯌꯥꯎꯔꯝꯃꯤ ꯃꯁꯥ ꯊꯣꯡꯕ ꯌꯥꯎꯔꯝꯃꯤ ꯍꯦꯛꯇ ꯊꯝꯃꯝꯕ ꯂꯥꯏꯔꯤꯛꯇꯅ ꯀꯝꯁꯣꯜ ꯎꯃꯪꯗ ꯍꯥꯏ ꯑꯩꯅ ꯀꯝꯁꯣꯜ ꯎꯃꯪꯗ ꯃꯇꯝꯗꯨꯗ ꯀꯔꯤ ꯍꯥꯏ ꯍꯥꯏꯕꯗ ꯊꯤ ꯈꯪꯗꯅ ꯅꯤꯡꯊꯧꯗ ꯍꯥꯏ ꯅꯤꯡꯊꯧ ꯅꯪꯒꯤ ꯀꯝꯁꯣꯜ ꯎꯟꯗꯣ ꯎꯀꯣꯟꯗꯣ ꯑꯃꯨꯛꯇꯗꯤ ꯆꯪꯒꯦ ꯑꯗꯨꯗ ꯍꯤ ꯂꯩꯔꯅꯤ ꯑꯩ ꯃꯪꯗ ꯑꯃ ꯄꯤꯔꯝꯃꯤ ꯍꯥꯏꯕꯗ ꯊꯤꯔꯣ ꯑꯗꯨꯗꯅ ꯃꯥ ꯎꯟꯗꯣ ꯎꯀꯣꯟꯗ ꯆꯪꯉꯒ ꯍꯤ ꯃꯔꯤꯁꯨ ꯐꯪꯉꯦ ꯑꯗꯨ ꯑꯩꯁꯨ ꯆꯝꯄ ꯆꯝꯄ ꯄꯥꯏꯒꯦ ꯀꯣꯏꯕꯣ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯆꯥꯕ ꯍꯥꯏꯔꯣ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯊꯤꯔꯦ ꯌꯥꯜꯂꯁꯤꯗꯣ ꯊꯤꯔꯁꯤꯗꯣ ꯊꯤꯕ ꯀꯥꯟꯗ ꯍꯦꯛ ꯀꯨꯝꯊꯕꯗ ꯏꯕꯦꯝꯃ ꯃꯪꯗ ꯍꯥꯏꯔꯝꯕꯅꯤꯅ ꯆꯥꯎꯔꯕ ꯇꯥꯏꯔꯦ ꯃꯁꯥ ꯊꯣꯡꯗ ꯆꯨꯝꯅ ꯑꯃ ꯍꯧꯔꯝꯃꯦꯕ ꯂꯣꯛꯅꯨꯡꯗ ꯑꯗꯨꯒ ꯊꯣꯏꯕꯁꯤꯗ ꯎ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯍꯤ ꯁꯥ ꯌꯥꯔꯅꯤꯌꯦ ꯑꯁ ꯀꯔꯤ ꯎꯅꯣ ꯇꯥꯏꯔꯦꯟꯅꯤ ꯍꯥꯏꯌꯦꯕ ꯑꯗ ꯑꯩꯈꯣꯏ ꯃꯤ 3ꯅꯦ ꯆꯠꯂꯤꯗꯣ ꯑꯁꯣꯝꯃꯥꯟꯗ 3 ꯆꯠ ꯁꯣꯝꯃꯥꯟ ꯑꯩꯈꯣꯏ ꯑꯃꯁꯨ ꯂꯣꯛꯅꯤ ꯑꯁ ꯄꯥꯕꯨꯡꯁꯤꯗ ꯁꯨꯝ ꯂꯩ ꯀꯩꯅꯣ ꯊꯣꯏꯕ ꯍꯥꯏꯁꯦ ꯀꯩꯅꯣꯗꯒꯤ ꯁꯒꯣꯜ ꯌꯥꯏꯁꯀꯨꯟꯗꯩꯅꯤ ꯑꯗ ꯑꯩ ꯄꯥꯕꯨꯡꯁꯤꯗ ꯁꯨꯝ ꯍꯧꯔꯦ ꯀꯔꯤ ꯎꯅꯣ ꯎꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯦ ꯎꯅꯤꯡꯊꯧꯁꯤ ꯌꯥꯟꯅꯔꯦ ꯈꯣꯠꯅꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯤꯖꯤꯡ ꯍꯤꯔꯥꯎ ꯁꯛꯇꯅ ꯀꯩꯗꯧꯗꯅ ꯎꯔꯥꯏ ꯊꯥꯅ ꯈꯣꯠꯅ ꯌꯥꯜꯂꯦ ꯊꯝꯃꯦ ꯀꯔꯦꯡ 2 ꯄꯤ ꯀꯔꯦꯡ 2 ꯑꯩꯁꯦ ꯌꯥꯝ ꯊꯨꯖꯟꯕꯩ ꯋꯥꯅꯤ ꯀꯔꯦꯡ 2ꯁꯤꯅ ꯆꯤꯡꯈꯠꯂꯛꯑꯦ ꯀꯔꯦꯡ ꯃꯆꯥꯗꯨ ꯆꯤꯡꯈꯠꯂꯛꯑꯦ ꯌꯥꯔꯦ ꯃꯊꯛ ꯌꯧꯔꯒ ꯇꯥꯏꯔꯦꯟꯁꯦ ꯆꯤꯡꯉꯨ ꯌꯥꯗꯦ ꯀꯔꯦꯡ ꯊꯨꯗꯦꯛꯑꯦ ꯀꯔꯦꯡꯁꯤ ꯊꯨꯗꯦꯛꯑꯦ ꯑꯗꯒꯤꯗꯤ ꯑꯆꯧꯕꯅ ꯄꯥꯜꯂꯤ ꯀꯔꯦꯡ ꯆꯠꯂꯨ ꯌꯥꯗꯦ ꯀꯔꯦꯡ ꯇꯦꯟꯅ ꯇꯣꯛꯑꯣ ꯍꯥꯏ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯈꯟꯅꯅ ꯂꯩꯔꯤꯕ ꯃꯇꯝꯗ ꯍꯤ ꯑꯇꯩ ꯆꯤꯡꯈꯠꯂꯒ ꯃꯈꯥ ꯌꯧꯔꯦ ꯆꯤꯡꯈꯣꯡ ꯌꯧꯔꯦ ꯑꯗꯨ ꯃꯥꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯕꯗ ꯃꯪꯗ ꯍꯥꯏꯔꯝꯃꯦ ꯑꯩꯒꯤ ꯃꯪꯗ ꯍꯣ ꯍꯩ ꯍꯣ ꯍꯩꯌꯥ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯁꯂꯥꯏ ꯇꯣꯡꯕ ꯂꯧꯁꯤ ꯄꯥꯠꯇ ꯍꯤꯗꯥꯟꯅꯔꯁꯤ ꯏꯕꯨꯙꯧ ꯕꯦꯟꯖꯥꯝ ꯃꯥꯡ ꯊꯥꯕꯤꯔꯣ ꯅꯆꯥꯅ ꯇꯨꯡꯏꯟꯖꯔꯒꯦ ꯑꯗꯨꯅ ꯍꯤꯔꯨꯗ ꯈꯣꯡꯕꯥꯟ 3 ꯇꯥꯎ ꯁꯣꯏꯗꯅ ꯍꯤ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯪꯗ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯅꯨꯄꯥꯅꯤ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯤ ꯈꯨꯗꯩ ꯑꯉꯧꯕ ꯈꯨꯗꯩꯒ ꯀꯔꯤ ꯇꯧ ꯑꯉꯧꯕ ꯁꯦꯠꯂꯤ ꯃꯥ ꯍꯥꯏꯔꯝꯃꯦ ꯐꯥꯔꯣꯀꯣ ꯍꯥꯏꯔꯝꯃꯦꯕ ꯁꯤ ꯐꯥꯔꯣꯀꯣ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨ ꯂꯥꯏꯊꯧꯅꯦꯕ ꯑꯩꯉꯣꯟꯗ ꯇꯥꯛꯏꯗꯣ ꯂꯥꯏꯊꯧꯁꯤ ꯑꯩꯉꯣꯟꯗ ꯄꯨꯝꯅꯃꯛ ꯂꯥꯏꯊꯧ ꯂꯩꯀꯣ ꯂꯥꯏꯊꯧꯒꯤ ꯍꯤꯅꯤꯅ ꯂꯥꯏꯊꯧ ꯇꯥꯛꯄꯤꯔꯝꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯃꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯔꯤꯁꯤꯗ ꯇꯧꯔꯤꯁꯤꯅ ꯑꯩ ꯆꯤꯟꯐꯥꯁꯤ ꯄꯨꯔ ꯑꯗꯨꯃꯥꯏꯅ ꯁꯣꯝꯗ ꯆꯤꯟ ꯁꯦꯡꯇꯣꯛꯑꯦ ꯇꯨꯃꯤꯟ ꯎꯪꯁꯨ ꯐꯝꯍꯟꯗꯕ ꯃꯌꯥꯝ ꯐꯔꯦ ꯆꯠꯁꯤ ꯑꯉꯥꯡꯖꯥ ꯍꯤ ꯄꯣꯛꯄ ꯉꯝꯃꯅꯤ ꯑꯩꯈꯣꯏ ꯃꯤ 50 ꯆꯠꯁꯦ ꯃꯤ 50 ꯆꯠꯂꯁꯤ ꯃꯤ 50 ꯆꯠꯂꯦ ꯑꯩꯅ ꯈꯨꯖꯥꯏ ꯑꯃ ꯄꯨꯏ ꯇꯥꯏꯔꯦꯟ ꯍꯥꯞꯄꯤ ꯄꯨꯡꯈꯥꯏ ꯍꯥꯞꯄꯤ ꯑꯗꯨꯒ ꯑꯩꯅ ꯈꯤꯛꯇꯣꯛꯑꯦ ꯂꯣꯏꯅꯕ ꯈꯤꯛꯇꯣꯛꯑꯒ ꯑꯩ ꯆꯠꯂꯝꯗꯥꯏꯗ ꯑꯩꯅ ꯍꯥꯏꯔꯦ ꯍꯣ ꯍꯩ ꯍꯣ ꯍꯩꯌꯥ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯁꯂꯥꯏ ꯇꯣꯡꯕ ꯂꯧꯁꯤ ꯄꯥꯠꯇ ꯍꯤꯗꯥꯟꯅꯔꯨꯁꯤ ꯅꯆꯥꯅꯁꯨ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯖꯔꯒꯤ ꯏꯃꯥꯅ ꯃꯥꯡ ꯊꯥꯕꯤꯔꯅ ꯈꯨꯄꯥꯛ 3 ꯐꯨꯕꯗꯒꯤ ꯍꯤ ꯆꯠꯂꯦ ꯑꯩꯈꯣꯏ 50 ꯆꯤꯡꯉꯛꯄꯅꯤ ꯑꯗꯩ ꯇꯣꯞ ꯈꯣꯡꯅꯥꯡꯗꯁꯨ ꯑꯃꯨꯛ ꯃꯤꯌꯥꯝ ꯆꯪ ꯆꯤꯡꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯑꯩ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯨꯈꯠꯂꯛꯄꯅꯤ ꯑꯗ ꯆꯠꯂꯨ ꯌꯥꯗꯦ ꯁꯣꯏ ꯄꯠ ꯊꯥꯗꯣꯔꯛꯑꯕ ꯑꯩꯅ ꯁꯛꯇꯤꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗ ꯑꯩꯈꯣꯏ ꯁꯦꯟ ꯌꯥꯝ ꯄꯨꯊꯈꯤ ꯁꯦꯟ ꯌꯥꯝ ꯄꯨꯊꯈꯤꯕꯗꯣ ꯀꯣꯜꯁꯤꯅ ꯁꯦꯟ ꯄꯨꯊꯍꯟꯈꯤꯗꯦ ꯊꯤꯀꯥ ꯑꯃ ꯄꯤ ꯀꯪꯂꯥ ꯑꯃꯁꯤ ꯁꯣꯡ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨ ꯁꯦꯡꯇꯣꯛꯄꯤꯗ ꯂꯨꯄꯥ 3,00,000ꯗ ꯑꯩꯈꯣꯏꯅ ꯁꯦꯡꯇꯣꯛꯈꯤ ꯑꯗꯨꯅ ꯁꯦꯟꯗ ꯐꯨꯒꯠꯅꯔꯦ ꯃꯤꯒꯤ ꯁꯦꯟ ꯁꯤꯡꯉꯤ ꯑꯗꯨꯗꯤ ꯉꯁꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯍꯤꯗꯣ ꯑꯗꯨ ꯏꯄꯨꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯎꯗꯣ ꯌꯥꯜꯂꯒ ꯁꯦꯝꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯗꯣ ꯀꯪꯂꯥ ꯑꯃ ꯂꯩꯕꯅꯦ ꯂꯩ ꯍꯤ 4 ꯂꯩꯗꯣ ꯑꯅꯤꯗꯨꯅ ꯄꯅꯥꯒꯤꯅꯤ ꯑꯃꯗꯨꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯀꯪꯂꯥ ꯑꯃ ꯆꯪꯕꯗ ꯑꯩ ꯈꯣꯏꯅ ꯆꯤꯛꯇꯦ ꯈꯣꯏꯁꯤꯅ ꯑꯉꯛꯄꯗ ꯄꯥꯏꯁꯟ ꯈꯣꯏꯔꯦꯟꯁꯦ ꯑꯩꯈꯣꯏ ꯃꯤ 9 ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤꯗ ꯆꯠꯄꯗꯣ ꯈꯣꯏꯔꯦꯟꯁꯦ ꯐꯨꯖꯤꯜꯂꯛꯄꯅꯤ ꯑꯗꯨꯅ ꯐꯨꯖꯤꯜꯂꯛꯄꯗ ꯑꯉꯥꯡꯒ ꯄꯪꯆꯤꯛꯇ ꯆꯤꯛ ꯆꯥꯝꯕꯁꯨ ꯄꯪꯆꯤꯛ ꯆꯤꯛꯇ ꯑꯉꯥꯡ ꯃꯤ ꯑꯃꯁꯤ ꯌꯥꯎꯔꯤꯅꯤ ꯑꯗꯒꯤ ꯑꯩ ꯅꯥꯛ ꯆꯦꯟꯖꯔꯛꯄ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯅꯨꯄꯤꯁꯤꯅ ꯄꯥꯏ ꯑꯗꯨꯒ ꯑꯩꯅ ꯈꯨꯠꯅ ꯁꯨꯝ ꯉꯥꯛꯄꯗ ꯈꯣꯏ ꯑꯝꯇ ꯑꯩ ꯅꯥꯛ ꯆꯪꯉꯛꯇꯦ ꯈꯣꯏ ꯑꯝ ꯆꯪꯉꯛꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗꯤ ꯈꯣꯏ ꯋꯥꯔꯤ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯅ
ꯍꯤꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯑꯕ ꯃꯥꯏ ꯃꯅꯥꯛꯇ ꯌꯧꯔꯛꯄꯗ ꯍꯤꯗꯩ ꯍꯤꯃꯥꯡꯗ ꯃꯤ ꯋꯥꯈꯜꯗ ꯄꯥꯏꯔꯛꯇꯦꯕ ꯑꯗꯨ ꯗꯥꯛꯇꯔꯗ ꯌꯥꯝ ꯄꯨꯅꯩ ꯂꯥꯏ ꯊꯥꯖꯗꯕ ꯃꯤꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯈꯣꯏꯅ ꯊꯥꯖꯗ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯄꯥꯎꯈꯨꯝ ꯑꯃ ꯃꯈꯣꯏꯅ ꯊꯤꯕ ꯑꯣꯏꯖꯁꯅꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯁꯨ ꯏꯁꯣꯔꯕꯨ ꯊꯥꯖꯕꯁꯨ ꯑꯣꯏꯔꯛꯁꯅꯣ 30 ꯁꯦꯞꯇꯦꯝꯕꯔ ꯂꯥꯟꯈꯤꯕꯒ ꯀꯃꯔꯦꯠ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯋꯥꯔꯤꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡ ꯃꯊꯪ ꯆꯍꯤꯒꯤ 30 ꯁꯦꯞꯇꯦꯝꯕꯔ ꯌꯧꯗ꯭ꯔꯤꯐꯥꯎ ꯃꯤꯔꯥꯡ ꯀꯥꯈꯩ ꯊꯝꯖꯤꯟꯅꯈ꯭ꯔꯦ ꯂꯥꯏ ꯈꯨꯁꯥꯡꯕꯤꯒꯨꯝ ꯃꯤꯌꯥꯝꯒꯤ ꯃꯔꯜ ꯍꯨꯔꯥꯜꯂꯤꯕ ꯅꯈꯨꯠꯁꯤꯡꯗꯨꯅ ꯂꯝꯌꯥꯟꯕꯒꯤ ꯐꯣꯇꯣꯗ ꯅꯨꯡꯁꯤꯅ ꯍꯩ ꯂꯩꯁꯨ ꯀꯠꯅꯈꯤ ꯊꯥꯒꯠꯆꯔꯤ ꯄꯨꯡ ꯑꯁꯤ ꯏꯄꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯄꯨꯅ ꯂꯤꯕꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯉꯝꯗꯕ ꯋꯥꯐꯝ ꯀꯌా ꯑꯃꯁꯨ ꯂꯤꯕꯤꯔꯦ ꯅꯍꯧꯅꯅ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗꯒꯤ ꯂꯧꯁꯤꯟꯕ ꯌꯥꯕ ꯂꯧꯁꯤꯜꯂꯀꯥꯟꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯌꯥꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯔꯣꯜ ꯀꯌꯥꯅꯁꯨ ꯍꯦꯟꯅ ꯅꯩꯅꯕ ꯉꯝꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤ ꯏꯄꯨꯅ ꯇꯥꯡꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯒꯤꯗꯃꯛꯁꯨ ꯏꯄꯨꯕꯨ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯏꯆꯥꯖꯥ ꯅꯣꯏꯅꯅꯦ ꯀꯔꯤꯒꯨꯝꯕ ꯗꯤꯟꯗ ꯅꯣꯏꯁꯦ ꯑꯐꯕꯗ ꯈꯜꯂꯨꯀꯣ ꯐꯠꯇꯕ ꯈꯜꯂꯒꯅꯨ ꯅꯣꯏ ꯆꯍꯤ ꯆꯥꯝꯗꯤ ꯄꯨꯟꯁꯤꯔꯛꯎꯀꯣ ꯄꯨꯄꯨꯅ ꯕꯣꯔ ꯄꯤꯁꯤꯅ ꯑꯩ ꯄꯨꯟꯁꯤ ꯐꯪꯉꯨꯀꯣ ꯅꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯀꯣꯜ ꯑꯣꯏꯅ ꯊꯤꯔꯛꯄꯁꯤ ꯑꯩ ꯊꯃꯣꯏ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ